lại ơi thâu ai xin nơi tình thar mê hình ly với khối am nơi bằng mơ đê hoặc thân su mà nơi đê bục sel su tì nơi đê bục sel su pik mơ ly bun xin đê sai thông mê hoa rung nơi cướp lời mê hình nơ bằng lan tu đơ thâu mơ xe lại ơi thâu ai xin nơi tình thar mê hình ly với khối am nơi bằng mơ đê ai khôi đi sợ lên na khôi ghi đama na khôi na hình ly na ghi đama ai khôi đi sợ lên na khôi ghi đama na khôi na hình ly na ghi đama hầu liva saron suro na khôi gita tâu tâm hầu ra đê hầu ra liva saron suro na khôi gita tâu tâm hầu ra đê kana ngom thay se ngak hầu gane kana ngom thay se kal hầu gane lại ơi thâu ai xin nơi tình thar mê hình ly với khối am nơi bằng mơ đê hoặc thân su mà nơi đê bục sel su tì nơi đê bục sel su pik mơ ly bun xin đê sai thông mê hoa rung nơi cơm lời mê hình nơ bằng lan tu đơ thâu mơ xe. Thank you so much. Amazing dawen. Ngasai gi yam serious oiba notes adugagi maka light vibe amuk like pa aduga tungan ba mahol ama haitare tungan environment atmosphere ma dai khoi dabin amuk pusan bigre dabin isai nga takisi ko ai mathang sung lake aduga isai amadanga isai sina ina muk khanlani yam sangna saktraga jo aini saning baje aikogi yam aikoina angang oringai da aikoida yam chauna influence tokhi bai tare you nang kaidau lerami ngasai gi bimola ani sinang sakpiyo to ma ma'am dabin ki dabta hawu khuma ma please and for Salivan once again yes do ngasigi kudong sam silong jiraga aina hanba saksagodur ba isei you nang kaidau lerami hawi se si saksaringa yamangoi nana aina ayo oza amani khatang panjage agi laiyoi khraba oza dhanabir sumang lela gi su amadi film gi jagat ta su choba thodang lobiramba mahang na ek tobirami laiyoi khraba oza mangle mahang na su agi sei sida ek tobirami amadi ai amba mangi mahang na su ek tobirami laiyoi khraba iyamba hum masida ngasi isai isi dedicate tawjuge you nang keno ler me who you nang keno ler me who you ai ra pani na thai tha pani na ngaure ai ra pani na thai tha pani na ngaure kari kari no loina tongling la ye you nang khai no ler me you nang khai no ler me hatu bu nei ngasi na ron sa
Nisada tauriba hango nisagi mahu Hatubune ngasing naharon sahar Nisada tauriba hango nisagi mahu Yemo aigi sakam se Auni aigi kaku se Huna magse Nana pam na taglima Huna magse Nana pam na taglima Yugi mahayni Yugi mahayni Sige batik Thank you so much, David. And Sendoy, Chabi Bimola. Mayam kamay to gisay to ba? May nuwaya ka di mayam kuba ho kubi ho, David ke. Okay, thank you so much, David. Isa yam sa ning mane. Ado now Sendoy Chabi Bimola. Ako'y pung na nung tinbobobta sagun tawba Ponzi scheme mayam amana live ba miyam amado sa samning zaba. Ako'y mina hire ka di thajaba miyam apong miyam nena mayam na khaliba chamjagra ba Manipur miyam se sida lut tawriba mayam se gi mayokta dedicate to wisay ne David Chris Sendoy Chabi Bimola. Bimola, Bimola, Sendoy Chabi Bimola Babita, Babita, Nerwak Lunging Asini Bimola, Bimola, Sendoy Chabi Bimola Babita, Babita, Nerwak Lunging Asini Mga kabi, tara kabi, charagalerbi Bimolano Ahit papamu majwar torma Loiring Asi Bimola Dagri, 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 dahi Bimola, Bimola, Sendoy Chabi Bimola Babita, Babita, Nerwak Lunging Asini Babita, Babita, Sendoy Chabi Babita Babita, Babita, Nerwak Lunging Asini Mati wala sa asin. David, Okay. thank you so much. Okay, isa yam taning ba mayam so adagi David leibay kudung sa baso mulongning ba haytare. Ben, dabo ben tikadar gasu hekchai ko. Adagi mapandagi hek lakpo mitop so hekchai adagi gamengi kha lona natra phong na sienja thumja kha to mi su pangchai da chai. Dabo bin khara sum yum daga chai kan ja la kamai to no dabo bin gi nature je kamai lei David. Thank you. Ahanbada ngasigi program sida ayakpu saruk yaba pangjaba masi mag laibuk phabanene lojaraga thagatchari loinana ngasi meng tabiriba ichininaw ahalam lai group na mukpu ahanmuktada ekokno no khurumjari second bagidi yam kana second badi oiside Okay. aduga ahanbada ina sum aigi isegi khongchatta aigi ahanbada khara comic elements kumba khara yawba isai nomaida sum pamjaram bani adagi isegi khongchat sida aigi oja sing mayam amagi matung injaraga sum lakpadagi aigi punsida aigi imit magna sum thengnarakma aigi isada thokpa pendaba kaya noaitaba kaya si sum thengnajarakanda aigi nadi atopa line amadagi changagadi masida ina thabak oina ana practically atopa steam amdagi changaga tobudi ngamdabanina aina isai haba ai sorna pibiba sinfam masida aina kai toba yage haba wakalondo maina phaujar kibadagi haiba ngachai panbigyo do maina aina sum aina yamna nuaijadaba thogdo khara thokhiba lei haidi madu kanao ba xyz amada aina tamnana panjabdi naside haibde khoigi lamdam sida akhoi oja guru haibasi khoi kai khumna raktabaga sum yawba adagi akhoi aigi ga hek loina jaba akhoi manaba sing theka to boduna hena moina ga hena honor toba lekai dumada leiba khwaidi lai lai sohebo oja de akhoi bu takpi tambirak po oja duna makha da phammaga akhoi ngarang na handang akhoi pullaga leramba imanaba ma
ꯃꯥꯅ ꯊꯤꯀꯥꯒ ꯈꯔ ꯕꯤꯜ ꯅꯨꯡ ꯐꯪꯉꯛꯑꯀꯥꯟꯗ ꯃꯥꯅ ꯑꯣꯏꯅ ꯆꯤꯞ ꯒꯦꯁ ꯑꯣꯏꯈꯤꯕ ꯑꯗꯨꯃꯥꯏꯅꯒ ꯁꯨꯝ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯁꯨꯝ ꯎꯖꯔꯛꯄꯗꯨꯗꯒꯤ ꯁꯨꯝ ꯑꯗꯨꯋꯥꯏꯗꯒꯤ ꯁꯨꯝ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤꯅ ꯑꯩꯅ ꯍꯦꯛꯇ ꯃꯤꯒꯤ ꯑꯁꯣꯏꯕꯗ ꯊꯤꯕ ꯑꯗꯒꯤ ꯃꯤ ꯑꯩ ꯏꯁꯥꯗ ꯌꯦꯡꯗꯅ ꯀꯃꯦꯟ ꯄꯪꯄꯤꯗ ꯄꯤꯕꯒꯤ ꯑꯗꯨꯃꯛꯇꯤ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯗꯥꯕꯤꯟ ꯑꯗꯣ ꯉꯁꯥꯏ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯕꯤꯃꯣꯂꯥ ꯀꯣ ꯃꯁꯤꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯕꯤꯃꯣꯂꯥꯁꯨ ꯐꯥꯎꯔꯦ ꯉꯁꯥꯏ ꯏꯁꯩꯁꯨ ꯐꯥꯎꯔꯦ ꯃꯁꯤ ꯕꯤꯃꯣꯂꯥꯁꯤ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯃꯤꯡꯅꯤ ꯗꯥꯕꯤꯟ ꯁ꯭ꯋꯥꯏꯗ ꯕꯤꯃꯣꯂꯥ ꯈꯔ ꯁꯥꯎꯔꯛ ꯈꯣꯠꯂꯛꯄ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯁꯤ ꯌꯥꯎꯈꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯗꯤ ꯏꯁꯩꯁꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤ ꯌꯥꯁꯀꯨꯜꯗ ꯔꯦꯀꯣꯔꯠ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯟꯅꯖꯔꯤꯕ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯑꯥꯔ ꯀꯦ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯃꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯁꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯗꯣ ꯍꯦꯛ ꯐꯣꯡꯉꯕ ꯃꯇꯨꯡꯁꯤꯗ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯌꯥꯁꯀꯨꯜꯃꯛꯇꯗꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯕꯤꯃꯣꯂꯥ ꯀꯧꯕ ꯑꯩꯒꯤ ꯏꯇꯩ ꯑꯃꯅ ꯇꯣꯉꯥꯟꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤ ꯃꯤꯡꯁꯦ ꯀꯩꯒꯤꯅꯣ ꯑꯇꯝꯅꯅ ꯁꯤꯗ ꯄꯟꯕꯤꯔꯛꯏꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯝ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗꯗꯤ ꯉꯥꯏꯍꯥꯛꯇꯪ ꯆꯥꯅꯔꯨꯕꯅꯤ ꯍꯥꯏꯗꯤ ꯑꯇꯝꯅ ꯁꯤ ꯃꯃꯤꯡꯁꯦ ꯄꯜꯂꯒꯦ ꯁꯤ ꯄꯜꯂꯒꯗꯤ ꯌꯥꯝ ꯐꯥꯎꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗꯤ ꯅꯠꯆꯗꯦ ꯗꯥꯕꯤꯟꯅ ꯏꯁꯩ ꯄ꯭ꯔꯣꯒ꯭राꯝ ꯆꯠꯄ ꯀꯥꯟꯗ ꯂꯥꯏꯚ ꯀꯟꯁꯔꯠꯇ ꯑꯩꯈꯣꯏꯒꯤ ꯕꯤꯃꯣꯂꯥ ꯀꯧꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯗꯣꯏꯅꯤꯗꯅ ꯉꯁꯥꯏꯒꯤꯗꯣ ꯑꯗ ꯀꯩ ꯐꯤꯜ ꯇꯧꯏ ꯃꯁꯤ ꯕꯤꯃꯣꯂꯥ ꯌꯥꯎꯔꯝꯗꯅ ꯀꯥꯟꯗ ꯈꯟꯕ꯭ꯔꯥ ꯏꯁꯥꯗ ꯀꯤꯔꯞꯀ ꯏꯁꯩꯁꯦ ꯁꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯣ ꯑꯩꯅ ꯄꯔꯐꯣꯔꯝ ꯇꯧꯀꯥꯟꯗꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯦꯒꯦꯇꯤꯞ ꯏꯝꯄꯦꯛ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯤ ꯀꯌꯥ ꯌꯥꯎꯖꯗꯦ ꯑꯗꯨꯒ ꯊꯣꯛꯂꯛꯑꯒ ꯅꯣꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯃꯁꯦꯟꯅꯒ ꯏꯁꯩ ꯂꯣꯏꯔ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯕꯤꯃꯣꯂꯥ ꯀꯧꯕ ꯑꯃ ꯂꯩꯇꯣ ꯁꯤ ꯃꯥꯅꯦ ꯑꯗꯨ ꯈꯣꯠꯅꯦꯒ ꯅꯣꯛꯃꯤꯟꯅꯔꯒ ꯆꯠꯂꯝꯗꯥꯏꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯆꯥꯄꯣꯠꯀ ꯂꯩꯕꯤꯔꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯊꯣꯛꯂꯛꯑꯒ ꯅꯣꯛꯑꯒꯗꯤ ꯂꯩꯍꯧꯕ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯈꯛꯀꯤ ꯑꯣꯏꯅꯁꯨ ꯅꯠꯇꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯃꯥꯏꯀ꯭ꯔꯣꯐꯥꯏꯅꯥꯟꯁꯀꯤ ꯑꯗꯨꯒꯨꯝꯕ ꯄꯣꯟꯖꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝꯒꯤ ꯌꯥ ꯂꯣꯟꯅ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯁꯨ ꯑꯃꯨꯛꯇꯪ ꯁꯛ ꯑꯃꯨꯛꯇ ꯎꯠꯄꯤꯌꯨꯒ ꯍꯥꯏꯕꯅ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯩ ꯑꯩꯅ ꯁꯨꯝ ꯍꯩꯅꯖꯗꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯕꯤꯁꯥꯔꯦꯞ ꯀꯔꯤ ꯀꯔꯥ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯗꯣ ꯑꯗꯨꯒꯨꯝꯕ ꯗꯁꯥ ꯇꯥꯈꯤꯕ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯑꯗꯨ ꯂꯤꯖꯕꯗꯣ ꯕꯤꯃꯣꯂꯥꯗꯨ ꯆꯩꯕ ꯅꯠꯇꯕꯗ ꯕꯤꯃꯣꯂꯥꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯃꯤꯠꯇ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯗ ꯐꯖꯍꯜꯂꯒ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯄꯤꯔꯒ ꯆꯪꯉꯨꯔꯀꯥꯟꯗ ꯗꯁꯥ ꯇꯥꯕ ꯃꯌꯥꯝꯒꯤ ꯅꯣꯡꯊꯤꯟ ꯄꯣꯕꯣꯞꯇ ꯁꯥꯒꯨꯟ ꯇꯧꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯣꯡꯅ ꯐꯨꯛꯈ꯭ꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯦ ꯍꯥꯏꯕ ꯗꯥꯕꯤꯟꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯐꯖꯩ ꯃꯊꯪꯁꯦ ꯑꯩ ꯇꯥꯃꯣ ꯒꯤꯇꯥꯟꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯗꯥꯕꯤꯟꯗ ꯏꯁꯩ ꯁꯣꯏ ꯇꯥꯅꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯄꯤꯁꯣꯠ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯌꯥꯔꯗ꯭ꯔꯥ ꯁꯤꯗꯤ ꯌꯥꯝꯅ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯃꯤꯔꯥꯖꯅ ꯄꯤꯕꯤꯔꯤꯕꯁꯦ ꯑꯗꯨꯒ ꯇꯥꯃꯣꯅ ꯏꯕꯤꯔꯤꯕ ꯃꯌꯦꯛꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯌꯦꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯃꯛꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯌꯧꯅ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯑꯥꯔꯊ ꯐꯥꯎꯕꯗ ꯑꯩꯅ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯔꯒꯗꯕ ꯃꯌꯦꯛ ꯑꯃꯅꯤ ꯑꯗꯨ ꯈꯨꯗꯛꯇ ꯄꯤꯔꯒ ꯁꯛꯄꯁꯤ ꯃꯁꯤꯃꯗꯤ ꯇꯧꯍꯩꯗꯕ ꯊꯕꯛꯇꯤ ꯑꯣꯏ ꯑꯩꯅ ꯂꯧꯖꯕꯗ ꯇꯥꯃꯣ ꯑꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯀꯥ ꯅꯔꯦꯟꯗ꯭ꯔꯅꯁꯨ ꯌꯥꯔꯦ ꯑꯩ ꯀꯀꯥꯗꯗꯤ ꯍꯪꯖꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯏꯃꯣꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩ ꯗꯥꯕꯤꯟ ꯃꯇꯦꯡ ꯑꯃꯇꯪ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯀꯗ꯭ꯔꯥ ꯗꯥꯕꯤꯟ ꯃꯌꯥꯝ ꯗꯥꯕꯤꯟꯒꯤꯗꯃꯛꯇ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯀꯩꯅꯣꯅꯤꯀꯣ ꯁꯛꯎ ꯌꯥꯗꯦ ꯑꯩꯅ ꯏꯁꯩ ꯕꯁꯟꯇ ꯔꯤꯇꯨꯅ ꯂꯥꯛꯄꯗ ꯐꯥꯎꯔꯛꯀꯅꯨ ꯌꯥꯗꯦ ꯏꯊꯤꯜ ꯌꯦꯅꯤꯡꯊꯥꯅ ꯂꯥꯛꯄꯗ ꯁꯤ ꯃꯇꯦꯛꯁꯤꯗ ꯇꯥꯃꯣ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ओके कायमो कई फील तो माइक माइक तो माइक तभी हेलो
ꯑꯩꯗꯤ ꯂꯣꯏꯕ ꯐꯥꯎ ꯂꯥꯛꯑꯗ꯭ꯔꯥꯅ ꯍꯦꯛꯇ ꯋꯥꯈꯟꯁꯦ ꯔꯥꯒꯗꯤ ꯁꯥꯒꯠꯂꯨꯔꯕꯅꯦ ꯑꯗ ꯃꯊꯛꯇ ꯇꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯑꯩ ꯍꯣꯠꯅꯖꯒꯦ ꯇꯥꯃꯣ ꯑꯧ ꯇꯥꯃꯣꯅ ꯉꯁꯤ ꯄꯤꯕꯤꯕ ꯑꯍꯣꯏ ꯏꯁꯩ ꯃꯌꯦꯛꯁꯤ ꯑꯍꯣꯏ ꯑꯩ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯒꯗꯤ ꯑꯍꯣꯏ ꯑꯩ ꯇꯥꯃꯣ ꯃꯌꯥꯝꯒꯤ ꯑꯩ ꯇꯥꯃꯣ ꯑꯍꯣꯏ ꯅꯔꯦꯟꯗꯒꯤꯁꯨ ꯕ꯭ꯂꯦꯁꯤꯡ ꯑꯃꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜꯁꯤꯗ ꯐꯝꯃꯤꯟꯅꯔꯤꯕ ꯑꯍꯜ ꯂꯃꯟ ꯒꯦꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯑꯅꯧꯕ ꯆꯍꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩ ꯏꯁꯩ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯅꯕ ꯌꯥꯝ ꯍꯣꯠꯅꯖꯒꯦ ꯅꯨꯡꯉꯥꯏꯖꯩ ꯒꯣꯕꯤꯟ ꯊꯦꯡꯛ ꯌꯨ ꯒꯣꯕꯤꯟ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯗꯥꯕꯤꯟꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯩꯒꯤ ꯄꯥꯝꯖꯕꯗꯤ ꯃꯌꯥꯝ ꯂꯩ ꯗꯥꯕꯤꯟꯒꯤ ꯄꯤꯛ ꯑꯞ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯨꯝ ꯐꯝꯃꯒ ꯉꯁꯥꯏꯗꯒꯤ ꯁꯥꯕꯤꯕ ꯇꯣꯄꯤꯛ ꯃꯌꯥꯝꯁꯤꯗꯒꯤ ꯁꯨꯝ ꯐꯥꯎꯔꯛꯄ ꯏꯁꯩ ꯑꯃꯅ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯏꯁꯩ ꯑꯁꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯠꯆꯕ ꯏꯁꯩ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯧꯁꯤ ꯂꯥꯏꯑꯣꯏꯔ ꯊꯋꯥꯏꯁꯤꯡꯅ ꯇꯦꯡꯊꯥꯔꯝꯃꯦ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯝꯕꯅꯦ ꯂꯥꯏꯑꯣꯏꯔ ꯊꯋꯥꯏꯁꯤꯡꯅ ꯇꯦꯡꯊꯥꯔꯝꯃꯦ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯝꯕꯅꯦ ꯋꯥꯈꯜꯁꯨ ꯃꯥꯟꯅꯗꯦ ꯄꯨꯛꯆꯦꯜꯁꯨ ꯇꯤꯟꯅꯗꯦ ꯄꯨꯛꯆꯦꯜꯁꯨ ꯄꯤꯛꯃꯜꯂꯤ ꯄꯨꯟꯁꯤꯟꯗꯦ ꯁꯥꯏꯊꯣꯛꯅꯩ ꯋꯥꯔꯧꯅ ꯀꯞꯂꯝꯃꯤ ꯍꯤꯡꯅ ꯍꯤꯡꯅ ꯃꯪꯂꯥꯟꯗꯨꯗ ꯑꯊꯧꯕꯁꯦ ꯂꯥꯏꯑꯣꯏꯔ ꯊꯋꯥꯏꯁꯤꯡꯅ ꯇꯦꯡꯊꯥꯔꯝꯃꯦ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯗꯤ ꯆꯠꯂꯦ ꯅꯈꯣꯏꯒꯤꯗꯃꯛ ꯅꯈꯣꯏꯅ ꯍꯤꯡꯂꯤ ꯀꯅꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯗꯤ ꯆꯠꯂꯦ ꯅꯈꯣꯏꯒꯤꯗꯃꯛ ꯅꯈꯣꯏꯅ ꯍꯤꯡꯂꯤ ꯀꯅꯥꯒꯤꯗꯃꯛ ꯍꯧꯔꯛꯂꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯈꯣꯏꯒꯤ ꯅꯥꯇꯧ ꯇꯝꯍꯧꯔꯔꯦ ꯍꯧꯔꯛꯂꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯈꯣꯏꯒꯤ ꯅꯥꯇꯧ ꯇꯝꯍꯧꯔꯔꯦ ꯀꯅꯥꯅ ꯉꯝꯈꯩꯁꯦ ꯉꯥꯛꯍꯧꯒꯅꯤ ꯀꯅꯥꯅ ꯉꯝꯈꯩꯁꯦ ꯀꯜꯍꯧꯒꯅꯤ ꯂꯥꯏꯑꯣꯏꯔ ꯊꯋꯥꯏꯁꯤꯡꯅ ꯇꯦꯡꯊꯥꯔꯝꯃꯦ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯝꯕꯅꯦ ꯋꯥꯈꯜꯁꯨ ꯃꯥꯟꯅꯗꯦ ꯄꯨꯛꯆꯦꯜꯁꯨ ꯇꯤꯟꯅꯗꯦ ꯄꯨꯛꯆꯦꯜꯁꯨ ꯄꯤꯛꯃꯜꯂꯤ ꯄꯨꯟꯁꯤꯟꯗꯦ ꯁꯥꯏꯊꯣꯛꯅꯩ ꯋꯥꯔꯧꯅ ꯀꯞꯂꯝꯃꯤ ꯍꯤꯡꯅ ꯍꯤꯡꯅ ꯃꯪꯂꯥꯟꯗꯨꯗ ꯑꯊꯧꯕꯁꯦ Thank you so much. Amazing Dawoven. Ngasai ꯑꯩꯈꯣꯏꯒꯤ ꯌꯥꯝ serious ꯑꯣꯏꯕ notes ꯑꯗꯨꯗꯒꯤ ꯑꯃꯨꯛ light vibe ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯍꯣꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ environment atmosphere ꯑꯃꯗ ꯑꯩꯈꯣꯏ ꯗꯥꯕꯤꯟ ꯑꯃꯨꯛ ꯄꯨꯁꯟꯕꯤꯈ꯭ꯔꯦ ꯗꯥꯕꯤꯟ ꯏꯁꯩ ꯑꯃꯒ ꯇꯥꯛꯁꯤ ꯀꯣ ꯑꯩ ꯃꯊꯪꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯗꯨꯒ ꯏꯁꯩ ꯑꯃꯇꯪꯒ ꯏꯁꯩꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯅꯤ ꯌꯥꯝ ꯁꯥꯡꯅ ꯁꯛꯇ꯭ꯔꯒꯁꯨ ꯑꯩꯅ ꯁꯛꯍꯟꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯅ influence ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯉꯁꯥꯏꯒꯤ ꯕꯤꯃꯣꯂꯥ ꯑꯅꯤꯁꯤꯗꯪ ꯁꯛꯄꯤꯌꯣ Toma, Ma'am, Dabikinabda Hawu Kumama, please. And for Salaivan, once again. Yes. ꯑꯗꯨ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯩꯅ ꯑꯍꯥꯟꯕ ꯁꯛꯆꯒꯗꯧꯔꯤꯕ ꯏꯁꯩ ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯏꯁꯩ ꯑꯁꯤ ꯁꯛꯆꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ
ꯑꯩꯅ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯅꯤ ꯈꯛꯇꯪ ꯄꯟꯖꯒꯦ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥ ꯙꯅꯕꯤꯔ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯁꯨ ꯑꯃꯗꯤ ꯐꯤꯜꯝꯒꯤ ꯖꯒꯠꯇꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕ ꯃꯍꯥꯛꯅ ꯑꯦꯛ ꯇꯧꯕꯤꯔꯝꯃꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥ ꯃꯪꯂꯦꯝ ꯃꯍꯥꯛꯅꯁꯨ ꯑꯩꯒꯤ ꯏꯁꯩꯁꯤꯗ ꯑꯦꯛ ꯇꯧꯕꯤꯔꯝꯃꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯪꯒꯤ ꯃꯍꯥꯛꯅꯁꯨ ꯑꯦꯛ ꯇꯧꯕꯤꯔꯝꯃꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯌꯥꯝꯕ ꯑꯍꯨꯝ ꯑꯁꯤꯗ ꯉꯁꯤ ꯏꯁꯩ ꯑꯁꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ You nang cannot let me. Who you? You nang cannot let me. Who you? Aira panina thai tha panina ngaure. Aira panina thai tha panina ngaure. Kari kari no loina dongling la ye. You nang cannot let me. Who you? You nang cannot let me. Sige naharon sa Anisa da tauri ba Hangun ni sagi mahu Hatubune Sige naharon sa Anisa da tauri ba Hangun ni sagi mahu Yemu Aigi sakam se Auni Aigi kaku se Huna magse Nana pam na taglima Huna magse Nana pam na taglima Yugi mahayni Yugi mahayni sige matik Thank you so much, David. And Sendoi, Chabi Bimola. Ma'am, come to say to Bob. Meanwhile, the man Kubio, David. Okay, thank you so much, David. Say, I'm sending money. Now Sendoi. Sendoi Chabi Bimola. ꯑꯩꯈꯣꯏ ꯐꯣꯡꯅ ꯅꯣꯡꯊꯤꯟ ꯕꯣꯕꯣꯞꯇ ꯁꯥꯒꯨꯟ ꯇꯧꯕ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝ ꯑꯃꯗꯁꯨ ꯆꯝꯅ ꯏꯪꯖꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯥꯏꯔꯒꯗꯤ ꯊꯥꯖꯕ ꯃꯤꯌꯥꯝ ꯑꯄꯪꯕ ꯃꯤꯌꯥꯝꯅꯦꯅ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯆꯝꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯁꯤꯗ ꯂꯨꯠ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯌꯣꯛꯇ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯏꯁꯩꯅꯦ ꯗꯥꯕꯤꯠ ꯀ꯭ꯔꯤꯁ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯕꯤꯃꯣꯂꯥ Bimola, Bimola, Sendoi sabi Bimola Babita, Babita, Nerwak lunging a city Bimola, Bimola, Sendoi sabi Bimola Babita, Babita, Nerwak lunging a city Mga kabi, tara kabi, charagalerbi Bimolano Ahit papamu majwar torma Loiring a si Bimola Dagi, 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 dahi Bimola, Bimola, Sendoi sabi Bimola Babita, Babita Nerwak lunging a city Babita, Babita Sendoi sabi Babita Babita, Babita Nerwak lunging a city Mati wala sa asin David, Okay thank you so much. Okay, isay yam taning ba mayam so adagi David leibay khudong sa abso amuk longning ba haitare mayam nungay na ba din ko lakani de haiba lakan ni de Sulang laktaba. sung lak taba hojibukki oina ina thengnajarpadadi koi second coming haina open poem de obadu maina Okay. amu isor jamu halakini revert tor kini ka haiba ge type ta idea ado noin thamjege haide akoi hoji halakini edna koi noin ba koi gi mapu mayam je amu halakini ha hojibukti laktaba se si oina ai oina thamjege mapung bhaba phada badi khangjadre yam phajai David na ta hu kuba ma kai mo dum lakke amuk hana David da pakhung chalakani thajade mayam na ado ngasi gi ja chok khudong jabam ni city lay yum leite jungle lay
forest ka lei aduga u ga di hauda ba haitare adu turien ga su lei ba aduga ising amta chendaba ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ai si kanano si ai now the question is passed to kaka even is passed to Dabovin ꯈꯔ ꯅꯣꯛꯅꯤꯡꯕ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯔꯒꯦ ꯍꯥꯏꯕꯤꯌꯨ, ꯑꯩ ꯍꯥꯏꯕꯤꯌꯨ. ꯋꯥꯈꯜꯗ ꯁꯨꯝ ꯂꯥꯝꯕ ꯆꯨꯝꯕꯒꯤ ꯅꯠꯆꯗꯕꯤꯗ ꯔꯨꯝ ꯑꯃ ꯍꯥꯏꯕꯅꯦꯕ ꯊꯣꯡꯅꯥꯎ ꯄꯥꯟꯗꯕ ꯊꯣꯡ ꯄꯥꯟꯗꯕ yes ꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯅꯕ ꯔꯨꯝ ꯑꯃ ꯂꯩꯗꯅ ꯁ꯭ꯄꯦꯁ ꯑꯃ ꯔꯨꯝ ꯈꯤꯇꯪ ꯊꯝꯅꯕ ꯗꯤꯁꯇꯦꯟꯁꯇꯣ Okay. ꯃꯤ ꯑꯃ ꯃꯤ ꯃꯔꯛꯇ ꯈꯤꯇꯪ ꯐꯖꯩꯅꯦ. ꯔꯨꯝ ꯈꯤꯇꯪ ꯄꯤꯕꯤꯕ khitang hainai dana room khitang pibiyo agi wa ye wakat sigi da makta room khitang pibiyo ga haiba adom distance gi room do do Fazai ma'am oh ma dabo bingi ko fazai isai gi from pakta yamna chauna mafam ma kanbadana tana unique talent and unique style aikoi ma'am bu tatana aikoi gi harau ta yamna nungai ne lehen bada yam chauna thodang lobiri ba igi yamba the very popular one and only da Vovin Davin amasung